Sarkar hanjalakpa hanjalaktabagi haibagi kaisu adumba haiba ngamdri maramdi kainoda madu akoigi leader nasu masi akoi masini hena farani haiba step to lawrpanina madugidi aina toina comment tawbagi kenosi leiroi ado taseng namak aina sai mamang dasu panjagido sacrifice haiba poche aina sai mamang dasu panjai MLA khudimuk loinum chief minister oiba yabi qualified oirabneba adusu chief minister gi post ama khataneba aduma mayam duida sum chatlagadi langani aduna sacrifice tawngamba sacrifice akoinu su mamang tamda su dawi akoi su dum sacrifice tawngame sacrifice tawbada khale ada masigi post is chief minister mun abaini khopaine na chatpa ma hek toise masigi post aidi yam ta sena nungaite ada masi ai thoning de madu aina sum khanbada madugi nataba topa root cause sama lerangda mal chief minister phamunabagi sarkar gaibne gaina kan thoidana resign tawridu maram lerangone tawninna taw borom moyab ada mayam na resign tawridu madu chief minister munaba mayam duna dana haipagi nena khale aida dugi ne khande masi manipur da thoibe issue se aina maram moraga thopone haigadi fare ai to thopi gi haibo su ore paisu yae natragana masi aina adu tawragadi irang sina nemtharani na khallagadi ai tawbo orambe yae na khadmai khalle ada aina ai assumption ni ko admai khalle aduna madugi chief minister munabagi sarkar kaibni gaina resign tawni gai haibagi pot ama thoise se very unfortunate adubu hojik laiba film series da haiba tare akoi mamangda haibdi chahi ani maya haiba tare asde sigi matam series da akoi state da leba honorable MLA mayamna wa virakpa adegi honor ileba akoi samjanana ching amasung tum khanariba nungaina driba ni samjanana ba honor ko to kam wai kitang hek pharapaga amma natra amma heta taklauna issue ma heta amma natra amma heta taklauna issue ma tori se mayam na jen urum public na su urum kitang peace lai haidi moi ga kana no paw phono ne di khangdaba koina bhamen taw ada haiba sungam daba mi khara ne swai de heta nongmai tota ka phala ga bom khre ta thadara laga heta irang heta lehen sumase thangkang ka yara thokhreba aduna maram orakanda si khangde masi mi khara na di pre plan tawne na khodi lowe maram de da akoi honorable chief minister na former chief minister na pamam base peace neba ado aina maram orakanda aina to kanda peace oini haiga di ai tokhokpi ge na tokhokku male bai aduna ai mana peace tawna na ba jiribam do bu osno haksit wari saadam na se de irang thoi suma thangkang ga rak leigre na do hojik peace la kanda khara tang peace la kanda chathok chasin gi akoi changthok chansin tawba yadri base masung masi yarak na bagi aina to ga di madu yaraga praja sing punna ma toina lehoba na fe adubu whereas mana resignation tawba matamda aini yam appreciate tawba akoi ni yam na nungai ju de some points khara yauraga akoi pibiri do masi gai di tawdaba yaroi haiba poto madudi ai yamnan thagatle na ai honorable former chief minister boy ya thagatle na ai haini